Pauseri yumpham oiba mar oiba pau khara update tawjari. Bisnopur district amadi Kaching Khunauda urea matik chana piba ngamdre. Lilongdana yandokre. Hauzik lomi singi darkar oiba har fangdabagi awaba kaya mayuknaringai asida Bisnopur district oina de. District Agriculture Office amadi Deputy Commissioner Office na pata amsung adhar na singba lawsilu aiba yakidre. Adona district asige oina matik chana har fangba ngamdre. Amrumda Kaching district ki manung chanba Kaching Khunau Municipal Council na konba mapam da sudar karwaiba. Urea laumi singna fangpa ngamdre aduga Thawbal district ki manung chanba Lilong Assembly Constituency ki oina de. Ex-MLA Abdul Nasir ki biyang makata laumi singda yanthoknar ba urea bag lising ama ahan bagi oina kanggalaba. Laumi singda ahong ba mamalda yanthokre aire. Progressive Young Farmers Association Bisnopur District ki General Secretary P.S. Basanta singna pangdor ki bade. District asigi oina laumi singki darkar oiba har government piba ngamdre. Onlai farai tawdun leire laumi sing har launa nabagi damak pata amadi adhar karna jingba. Thajinba matamda District Agriculture Office amadi Deputy Commissioner Office na lausilu aiba yadre. Hana thajin kiba amadi kona thajin kadapa warbasu pari yemu oigera sangam umma oigera bek amamdagi hena piba yaroi hana kangalakre. Sem Minister amasung Agriculture Minister na dokumen busura badi har watana fangangani aikiba du thapak tawon tawp pangamdre. District asigi darkar oiba chaurang beg lising purong ki manungda hausuk phawbada lising tara khakta makpere. Saliba tha asigi mayawai di har ki darkar oiraroi maramaduna hana thajin kiba dokumen singa batungina pipam thokpa har adubada pidrabade. Madudagi thorakpa afafa tapuna government pugadabane. Laumi sing the mari deba department har piraktaba sinamit kunni rom sore. Laumi sing thawai kubak da haptuna honringi matamasda ar fanganda basi thausil aitabagi kudamni aina sopaktok daragle. Atopa amada Kaching district ki sugnu AC ki manung chanba Kaching Khunau Municipal Council na konba mafam singda atoba matamda urea fangan biu aina umathel ki kunja singna phangdorakle. Kumoksam nongin fa na phangdorakhibadi hauzik Kaching Khunau area da urea bag Dising mari chapanga rom darkar oiri local MLA Kanguzam Ranjit na constituency asigi wana urea bag dising block bagi manungda Kaching Khunau Municipal Council ki ward mam da bag humbudra tret ki sangda punna bag chadre rom di hanara yan thokre haujuk wali ba bag chahum barfu rom asi MLA ki khudang to oigera club amati department ki khudang to oigera athoba madamda araiba mamungda lomi singda phangan biu aike Maragasida Thawbal district ki manung chanba Lilong AC ki wana Waqf Board ki chairman su warbe ex MLA Abdul Nasir ki biyak makata ahong pamamalda urea bag lising amrom han bagi wana khangkalaba lomi sindi yan thokre aire Lilong yang bilikai da har yan thokiba da sarugya kiba election central committee Alhas Abdul Nasir ki president asadali na pawmi singda hai Lilong AC ki lomi sina hauzik har phangdabagi awaba mayuk nabaka loinana Khara ikang da senari asing bapibam asida sem minister amsung agriculture minister ga pau phaunaraga ngarang urea bag lising ama pirakibani constituency asida charok na lomi lising tari rom lai marmadana pirakiba bag lising ama adu han bagi wana khangkalaba lomi sing da labor amadi transportation charge jawraga bag amada lupa chahum gi changte hen thokibani haire atopa editorial gi kalam amada manipur gi ngamkhai gi wathok state ki boundary da pamdaba thodok thoktana pa hwanause Tongan ba lon ba lining laison mandaba amasung saksa yuthak khenaba kangbu oina tongan na laijaragosu mapungoi ba India semblok pamatamda Lusai Hills amasung Naga Hills haiduna maming tholaga haiba lamsing asi Assam ki saruk ambu oina thamlame housing na India ki Northeast state sing haiba si matamadu de Manipur Tripura amasung Assam natana India ki awang nokpo state sing da atop state leramde adu mamatam ki khonglei matungina Lusai Hills po Mizoram State amasung Naga Hills po na Nagaland haiduna Assam dagi tokai na setu laga state sing seme tokai ba state sing semlap mafam atu da khundari ba miyo sing punsi rol amasung po ari ka sagona ba mafam kya marom amana amada laikiba aduga makoi gi hana dagi hauna langkhai ni haidun laijarak pa mafam sing state amada lehubuni sing ba thodok kya marom thoge hairiba thodok asimak Mizoram amasung Assam Nagaland amasung Assam amadi Manipur amasung Nagaland gi marakta su thogle Ikui dringai ki bamangda amana amagi ngamkhai da lansilaga police post sajilagi habigi wogda makoi ge state ki forcing nomai kam rakpar ki Assam police ki person tare chege bi aso wathoga malaikre Assam amasung Mizoram gi boundary asi saurang kilometer chama ka humboga mangarom sange bedes ki laigak lairingai dagi hauna state ani ki boundary gi issue asi lairake boundary issue asi loisena na bani haidona demarcation ani rak tawkhre
Aduba nakalani magna jana da babaram na ngasi phabu warusin purakpa ngamdre. Wathok asi tasengna maki de predis ki laingai ki matamda barak tampag asi haujengna Kasar district haraga khangnariba mafam asi ki hailakandi amasung kankansta samana thanduna Assam ki makada thamlake. Kumjal lising amaga sanipan humpudrak mangada Kasar district ki khathang boundary ki paring asi Losai Hills ki saruk amani aina claim tawrak palaike. Aduba matam aduda issue adu makha sangthan ki de British sarkhrabatung de yenariba mafam adu Assam ge Oigadoribra Natrakan Mizoram Oigadoribra Ibel Topangam Kide Maduna Maram Oraga Irang Torakibani Ida Longnai. Namkai Watok Asina Maram Oraga Misimina Jaroklaba Amazon Mizoram Rom the Poche Puraga Sankadaba Drug Sing Assam Lom the Power Gat Payaro Abanising Watok Amato Badage. House the India government su to medalation by Yaraktre, House Jain Ribalamkai Saragasi, satellite amazing sin Hargasum Tokna Honaragani Aina. India government su Lautokiba Lake. Wathok asi ki tungda Meghalaya amasung Assam ka kimrak talai pa boundary gi issue asi loisana ba state ani gi oiba community amal semlaga tabuk tawminana ba warep lokre state ani asi gi oina mafam taraga ni thoida chaina ba lai haina longnare matawasung tawna Assam ga Nagaland ga gimrak talai ba lamkhai ki chaina ba asi loisana ba gi dambak handak ta state ani asi gi lamkhai gi saruk ta makhoi ki thamnari ba forcing lokthokna si haina jana ke ba laikre Ado balai bakti bari Manipur amasung Nagaland state ani ki lamkhai ki chayana ba sina kai sengtok na baki matang da de hauji phobai state ani ki barakta thabak ningthina pangthok palai tre masigi su matakta atai north east ki state sing de lairi pa makhoi ki boundary gi chayana ba loisan na ba center mien thamlak liba asida so Manipur amadi Nagaland gi su yauna na ba state ani ki losing ba sina no ba phangtok na baki pauta de ado ba luri ba wafam amadi Manipur Senapati district Ukhrul district ki jasam ki bafong Cameron da Nagaland na Manipur ki lam khopsin bagi wathok laire. Jogo dampa ki matang da nakai sengba boundary semba ngamdre. Maugi tungjoi amsung keza kheno ani ki prakta thokle ba wathok. Jesa me amsung molori ki prakta lainari ba ongkhonab ki thaudok sing hasi loisin ba janar ba state ani da yamna kan miyang changba chome. Maduna tragadi ngahek laitana khunja sing prakta inai tanaba amsung punchi manaba ki thaudok sing toina thokane. Matang asida panjaning bo wafam de ekoi state ki oiba boundary ningthina ngak paibasi lenga ki mathone Manipur ki lam inchi ama pawba mingonda pithok pa yaroi Assam amasung Mizoram gumna inai tanadana balenga ramiyang changhaninge makha tarakpa atopa pau amadana Jawahar Navodaya Vidyalaya da mai tamnana bagi changeng matam khara leraga pangthok piu PTFC Jawahar Navodaya Vidyalaya da class 6 da tamnana ba mairoi launa na bagi damak Jawahar Navodaya Vidyalaya Samiti da sindol August taraga mathoida pangthokna ba tawriba mairoi singi changeng asi aujik state asida oreba COVID-19 ki laina laichat asigi yanglaga matam khara leraga pangthok piu aina People's Task Force for COVID-19 PTFC na pangdoragle Hiramasi ki matang da PTFC 19 ki publicity and propaganda in charge marang tem angam pamidai na kudek bidu na thadorok pa jarwala mana hai COVID-19 laina laichat na asi yauna tamthina santorok na misi minar leptan da tholangai patama sida JNB 2021 selection test asi pangthokna da pekita Manipur lenga ke Deputy Secretary Home August Home the DGP amadi District Magistrate singda mateng panghara bu bafam thamba asi khwadigi lebak thibane selection test asi da puna mahiroi lising kuntra ki matak da saruk yaga dori bane loina na mama mapa ke asu pun ga dori bani masina maram warga laina laisa da si hena pangthok sandok na baki asoba maram oigane azug state asi da laina laisa da sina positive bagi sang asi sibagi sang asi sada taragi matak da laire bane state asi institution kudim na sumari lene ba department na order thorak tuna physical class am ta tawtri bani loina na sahi asi class 10 mate 12 ki exam na singba phawa pangthok na promotion pe khrabane asiguma state asigi exam sing asi phawa pangthok na laina laichat asi thengna na ba kholiba section thorang mara kasida isam jamna entrance test asi pangthok pa habasi maram chade masina laina laichat asi hena sandorok na bagi aso maram oigane Cherola sin makata na hai auj state asigi lekai am the containment zone oi lairi bane loina na pangthok kodurba test asi da candidate oigadur mahiroi kya amso laina laichat asi na duna lairi bane pangthok kodurba entrance test asi da positive porba mahiroi containment zone na non containment zone da kila kadoriba mahiroi sing asi karamba mong da thorang thoraga seng asi pangthok kadoriba no maram asi da haujik state asi da oriba laina laichat asi oriba phibam asi yangla entrance test asi matam kara laira ka pangthok pana chungare state lenga ka bade entrance asi basilang kadoriba authority Jawahar Navodaya Vidyalaya Samiti na exam asi matam khara laira ka pangthok piyo Kerala ki mahiroi khudimma Karnataka da COVID test tawragane
Kerala-dagi halakpa nursing mahiroi kuntraga nipan COVID-19 positive oirakpadagi Karnataka-gi Hassan district authorities-singna Kerala-dagi lakpa mahiroi khudingmak COVID test taholagani haikre. Authorities-singna PG hostel facility ama thingjanbaga loinana primary contact kunga tarit quarantine tawkhre. Saigolama-gi mamangda Kerala-gi mahiroi kuntraga nipan nursing exam Thananaba Karnataka-da thunglakibani makoi COVID negative report singa loinana laklabasu Hassan district authorities-singna mahiroi sing adu COVID test tawkhi. Mahiroi nupi maza kun mathoi positive oibagi report sing sagol sinamita authority sing da tharake. Mahiroi tara taret ki report sing na irai numita tharake mahiroi sing adu college amagine. Health official sing na kuntata paikat pam thokpa thabak paikat li amasung Nirsaga paying case hostel sing ki COVID-19 positive oirapa mahiroi kun mathoi gi primary kante kuntarin mag quarantine down kre. Housing authority sing na Kerala da ki lakpa mahiroi khuding mag COVID test holagani. Hassan City the Labour Institute ke ada Kerala ki masing jamlaba mahiroi sing nursing hamsanga tei course sing tamnaraba mingchan ke. Jaraga sida vaccine phangdabadagi miyamna Deputy Commissioner R Girish ki residence mamang the protest daukre. COVID vaccine ahanba dose kapnaraba makhoi chegul ama hena ngairakle aina protesters sina phangdoke. CBI na matam sangtok pinaba marirak haijarakle. High Court of Manipur na arui matam pikre. Manipur Civil Services Combined Competitive Med Examination 2016 conduct tawkhibagi matangda CBI na chathagadaba investigation. Laibak wathok oikiba Manipur Public Service Commission na logduna pangthokiba Manipur Civil Services Combined Competitive Med Examination. Lisingani taraga tarukpo conduct tawkhibagi matangda High Court of Manipur na tha ahong ki manungda investigation chathanaba Central Bureau of Investigation da order pikrabasu agency asiki makedagi amukta su natana Thangkang mari rakte examination asigi conduct kamari lainana chathagadaba investigation ki matam sangdokpi haijarakpadagi High Court of Manipur na aroiba amasung sangtoklarhoidaba matamni haidona thadaruk pikre. Manipur Public Service Commission MPSC na mahusaguna kumsa lisingani taraga tarukta conduct tawduna pangthokiba Manipur Civil Services Combined Competitive Med Examination MCACCE lisingani taraga taruk aduda asoiba aranba examination amagi tawfam thokpa thabak sing saran turan tawki abigi mahokta anbada examination aduda saru yakiba candidate khan High Court of Manipur da civil writ petition file tawduna wakalakibane kona wakat adu lakotuna khanaraga charge tawruki wafam sing adu achumpara natragan aran pra haibadu khangdokna nabagi dama inquiry committee ama semduna tijil hankibane inquiry committee adu ki report court ta langkalakpada pangthokriba examination aduda asoiba aran basing thoidokna jawde harapadi candidate kharana file tawruki petition adu gi maraibak Inquiry Committee ki report aduna loisin kibane. Rajiv Gandhi Khel Ratna Award maming onkre Major Dhyan Chand Khel Ratna Award haina khangnaragane. Laibakasigi sport amsung games ki lamda piba khwaidi ki wangba award am oiriba Rajiv Gandhi Khel Ratna Award Major Dhyan Chand Khel Ratna Award haina maming olagani haina. Prime Minister Narendra Modi na ngasi lakthokre. Sports ki lamda singthaningai oiba thabak tawba miyoi sing laibakasigi hoina khwaidi ki ikai khunba Khel Ratna Award ase Official winner Rajiv Gandhi Khel Ratna Award haina khangnaram Major Dhyan Chand India ki sanaroi singi manungda lamjingba amadi sangnaraba miwi amari mahna India awangba thakda pukatun ikai khumna lame. Mahboi ikai khumna bot pu ina lebak asigi sports ki lamda piba khwaidagi wangpa award adu mahaki mingda olagani haina Narendra Modi na phangdorakle. Mahna bakhata na phangdokibada Khel Ratna Award adu Major Dhyan Chand gi mingda onana lebak asigi Masing jamlaba citizen sing na haijarakhiba leire adugumlaba miyoi sing adugi wakhalol adu yeglaga Khel Ratna Award ase Major Dhyan Chand Khel Ratna Award haina maming tholagane sahi nifuga mathoigi matung handak India gi nupa gi hockey team na Germany maga mari da maitheba pidun noma ki Olympic medal purakpa ngamkhiba noma gi matung de India laika na wore pasi lorakibane kom sing lisingam sa pan marfuda pangthokiba Moscow Olympics ta medal lokiba matung sahi nifuga mathoi asim medal loba ngamdana lakibane India gi nupi hockey team su afa performance peak ya domo nama Britain ki makuta ahum mari da maithi duna medal phangpa ngamau kide singthaninga orba award asi phangkraba miyoi singde Virat Kohli hockey gi singthaninga orba sanaroi Sardar Singh Sania Mirza MS Dhoni Biswanath Anand Dhanraj Pillai amasung Sachin Tendulkar ne Lemjane orba award asida lupa lakh kun maga isen pham yauri Major Dhyan Chand lebak asigi sports ki lamda singthaninga we pathabak tawba asoba sanaroi amane kumjali samsa pun kunipan dagi lising samsa pun kontraga taruk phauba hockey ki masana da Olympic gold medal purakpa ngamkhiba aduga Olympic gold medal purakpa ngamkhiba aduda mahaki asoba thotang lai mahakwa ikai khumna butuna kumjali samsa panyakhi ka taruk ta Padma
Bhujan Award pidun ikai khomnakhe mahake mapok numit August 18 bo leibak asina National Sports Day haina sahi kuding thorom pangthok tona lakle haire Simla da nupi masa ama kabo kaina hatkre Simla City da kabo kai amana sahi manga dangai ribi nupi maza ama hatkre haina ngasi senior forest official amana pongdokre nupi masa ado Priyanka Kawi Bihar dagi Lever Manwaski masa nupi ni aiba khangle magarang chaurang nupi dang pungnipan makharam tabad umang ama ki manakta leiba Kanglong locality da matam khara ki una saba jum amadagi kabo kai duna chelaga chatkiba oigani aina Simla Divisional Forest Officer Wildlife Krishnan Kumar haike DFO aduna paugi agency asita haing asi ayuk nupi masa adugi oigani aiba ko ki saruk ama kai aduna pukhiba mafam adudage meter chani dangina chani yangkai rom lap na leiba nala amadagi fangle kai aduna nupi masa ama chelaga pukhre abgi pau hek phangbaga athuba matam da khunja sina police da pau perake Kumar Nahai Forest Department da Police Nangarang Nubitang Pung Tara Makairum Taba da Pawado Pira Kiamati Meter Kundagi na Kunmanga Pabukiman to Forest Team Ama Mafamo da Sanction K. Police Amazon Forest Department upon but team Amad Operation Amasataki and Mang Hai K. Tibomba Kitabak Sataba Matam Aduda E. Karatabu Urapadi to Pimasa Adu Sana Zelambo Ogini Hypose Mayak Sing the Kambagam K and Mang Hai K. Nasi Pung Anji Power left on the Tibomba Kitabak Adu Sataki Adu Amamba Mapam Oibana. Sab jana fungbangam kide maduna maram warga matam adu operation adu lepke adu bangasi ayuk makhatana amuk thiba hobada maki maku ki saru khara nala da taramba thengna ke angang adu ki maku adu forensic team da thaduna ko gaduna pibasa adu ki oigadra habdu khangthona da imong ke missing the DNA testing tawna da thawrang tawkhre haina DFO aduna haike laiki draba nupi masa adu ki imong da wildlife department ma khoi ki policy ki patungina lupa lakh mari piragani aina DFO aduna haike Amaromda tawdok adugi matung dagi Kanglong amadi city adugi panak nak pamapam adu da khunja sing mapan thokba kinare aire DFO aduna hai kaboki adu phan thabagi damak Kanglong ki akoi bada mapam chana yangdaga kesani thamle aduga camera mari manga amasu thamle Simla city da kaboki na attack torok padagi tawdok asigi masina an banate masiga manaba tawdok amasu jun kun ga matoi da thokre tawdok adu da ayukta na ama makhong hamba tholubada kaboki amane attack torok pada mak soke Magna Hisingna Patrum da Kabuke to Tonglon Chidan Tangi Forest Department equalized Toraka Kayato Pake Kanglok Sanjaul Kalni Dalla Bikas Nagar Amasung Simla City Atopama Pambanga Sunabidange Matamda Hanakai Adu Kochachat Pategna Kre Ma Kochale Abasi CCTV camera da Taba Mami de social media the viral Oikrabani Aire Makatarakpo Atopau Amatana Namthak Tauraga Sel Okiba Ama CBI na Pare National Highway Authority of India is chairman Charaga Mui Amatagilpa Lak Marfu Lautoki Bamui Amafare Aina Iranamita officials in a Pangdoragle. Officials in the High Egoist Maros Kumar Jabhyarki Madhuba Nidagini. Makatarakpa Atopau Amadana Namthak Tauraga Sel Laukiba Amma CBI na Fare. National Highway Authority of India is chairman Charaga Mui Amadakilapa Lak Marfu Lautoki Bamui Amafare Aina. Iranamita officials in a Pangdoragle. Officials in High Equis Manos Kumar Za Vihargi Madhuba Nidagini Mag Gurgaon Dagi Faki Mano Za Faraba Matungda Central Pop Agency Asna Delhi Kolkata Madhubani Amasung Bokaro Estate Sidigi Premises Nipanda Thibo Bazataki Matuda Siasang Kagaluin and Simkat Sarirom Panke Pake Officials asigi batuk in the National Highway Authority of India ki Salman Sabami asina NIS AI ki senior officer amada phone tawke miyo aduna complainant the chairman gori chanana bahairake complainant aduna Manoj Jabo contact tawu matamda mahakna complainant ta mahaki masano pi adu Kolkata da hojek lupa lak marfu mathau tare aina khangan bagal loina mahake mamag rupana sanpham adu loba lak lagani haike sanpham adu awala network ke khuthangda Kolkata da transfer tawki amsong 21 masapana logatke Investigation sa tabada NIS AI chairman Sabami edu Bihar ki Madhubani dagini haiba khangke matung tabada mahak Gurgaon dagi fake officials ki matungin acquisition August 8 phawba CBI ki custody da leigane Paris Messi ki khongjang changchela gadore tha si ki amada Impal East ki Golapati ki Lane playground da maral leichada pamiyo khara phamduna leiringe dani panchoba IRB ki CEO ki team na tanabada Impal Turen da Chong thakibada ki miwi khara amana turer kwangba lanthokraba MD Paris kan irak na asi baksang wana thasi gi ahumda phangkibagi matangda
ꯁꯦꯝꯈꯤꯕ JS ꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯊꯥ ꯑꯁꯤꯒꯤ ꯅꯤꯄꯥꯟ ꯐꯥꯎꯕꯗ ꯂꯩꯉꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯔꯛꯇ꯭ꯔꯒꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪꯁꯤꯡ CSOꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ JSꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ JSꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯇꯥꯜꯂꯤꯕ ꯋꯥꯀꯠꯁꯤꯡ ꯑꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡꯗ ꯃꯇꯤꯛ ꯆꯥꯕ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕ, ꯏꯃꯨꯡ ꯑꯁꯤꯗ ꯆꯥꯅꯕ ꯊꯕꯛ ꯑꯃ ꯄꯤꯍꯟꯕ, ꯃꯤꯁꯤ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ 9 ꯁꯨꯕ IRBꯒꯤ COꯒꯤ ꯇꯤꯝꯁꯤꯡꯗ FIR ꯐꯍꯟꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯤꯗ꯭ꯔꯕꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯗꯕ ꯍꯥꯏꯕꯁꯤꯡ ꯑꯁꯤꯅꯤ ꯍꯥꯏꯔꯦ꯫ ꯏꯟꯗꯣꯅꯦꯁꯤꯌꯥꯗ ꯗꯣꯛꯇꯔ 690 ꯁꯤꯈ꯭रे꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯥꯔꯆ ꯊꯥꯗꯒꯤ ꯏꯟꯗꯣꯅꯦꯁꯤꯌꯥꯗ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯁꯟꯗꯣꯛꯄ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯝꯗ꯭ꯔꯕꯗ ꯗꯣꯛꯇꯔ 690ꯗꯤ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯁꯤꯈ꯭रे ꯍꯥꯏꯅ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯔꯤ꯫ ꯚꯤꯛꯇꯤꯝ 690 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ 494ꯗꯤ ꯖꯦꯅꯔꯦꯜ ꯄ꯭ꯔꯦꯛꯇꯤꯁꯅꯔꯁꯅꯤ, 243ꯅ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯑꯃꯁꯨꯡ 4ꯅ ꯔꯦꯁꯤꯗꯦꯟꯠ ꯗꯣꯛꯇꯔꯁꯤꯡꯅꯤ ꯍꯥꯏꯅ ꯏꯟꯗꯣꯅꯦꯁꯤꯌꯟ ꯃꯦꯗꯤꯀꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯣꯚꯤꯗ-19 ꯅꯥꯔꯛꯄꯗꯒꯤ ꯁꯤꯈꯤꯕ ꯗꯣꯛꯇꯔꯁꯤꯡꯁꯤ ꯑꯌꯥꯝꯕꯅ ꯅꯨꯄꯥ ꯉꯥꯛꯇꯅꯤ꯫ नुपा डॉक्टर 535 चादा 83.6 अमसुंग नुपी डॉक्टर 16.4 सीखरे आइना एसोसिएशन आगे डॉक्टर ख्वाइदगी यामना सीबगी थौदोक असि औकिबा जुलाई थादा थोकिबने कोविड-19 लेना लाइचत थोकलिबा भाइरस की डेल्टा स्ट्रेन मरम ओइदुना मसिगी था असि खक्तदा हॉस्पिटल सिंगदा पेशेंट अंगक फंगना पुखलकपदगी डॉक्टर 134 सीखे चाही असि जनवरी थादन डॉक्टर 35 ममंग चाही की डिसेंबर थादा डॉक्टर जंखै ममंग चाही की डिसेंबर थादा डॉक्टर जंखै मपन अमसुंग हौखिबा जुन थादन डॉक्टर यंखै निथोइ सीखी आइरे डॉक्टर सीबगी थौदोक ख्वाइदगी यामना थोकलिबा नोंपोक जबाने लमदम असिदा डॉक्टर 194 सीखी मसिगी मथक्ता सेंट्रल जाबादा डॉक्टर 43 कैपिटल जकार्तादा 43 अमसुंग वेस्ट जाबादा डॉक्टर 43 सीखी सस्पेंड तौनदबा वका थांगतख्रे स्टेट लेंगा की डिपार्टमेंट ऑफ पर्सनल एंड एडमिनिस्ट्रेटिव रिफॉर्म्स पर्सन डिवीजन चलिबा कुमजा लिसिंग अनि कुनमथोय की मार्च की चेचत मपंदा थोकिबा ऑफिस मेमोरेंडम की मतुंगिना मणिपुर लेंगा की डिपार्टमेंट सिंग द हांगदु लेरिबा पोस्टिंग मेंशनना बकिदबा परि लेनबा ऑफिशियल अदु विजिलेंस क्लियरेंस सर्टिफिकेट पाइगदबने महाके मथक्ता करिगुम मखल की डिपार्टमेंटल इंक्वायरी अमत पेंडिंग लेरोइदबने अदुगा क्रिमिनल केस अमत महाके मथक्ता पेंडिंग लेरोइदबने आइबु वफम सेंगना पल्लबसो क्रिमिनल केस माइउदुन लेरिबा ऑफिसर अमबो DVNAR डिपार्टमेंट असिमगना मसाना थोकिबा ऑफिस मेमोरेंडम अदुकी मयोक्ता वेटरिनरी एंड एनिमल हस्बेंडरी डिपार्टमेंट की डायरेक्टर ओइना इंचार्ज बेसिस वननबा अतोप ऑर्डर अमा हौकिबा जुलाई थागी चेचत निपांदा थोकिबगी मयोक्ता यंगसिनबिनबा CM अमदि अतै मरि लेनबा अथॉरिटी सिंगदा वकटख्रे स्टेट वेटरिनरी एंड एनिमल हस्बेंडरी डिपार्टमेंट असिमक्ता डिप्यूटी डायरेक्टर ओइना थौपोरिबा डॉक्टर सरुंगभम इंद्राना क्रिमिनल केस मयोक्नरिबा ऑफिसर अमबो DP के अंडर सेक्रेटरी ना जुलाई की चेचत निपान थोकिबा ऑर्डर नंबर APPT 9/4/2021 DPDP की मखा वेटरिनरी एंड एनिमल हस्बेंडरी डिपार्टमेंट की डायरेक्टर इंचार्ज ओइना पुहनकिबा थोंग अदु हन्ना यंगसिनबिनबा अमसुंग हिरमसिदा मरा लेबा ऑफिसर सिंग मदक्ता आयन की मतुंग इन एक्शन लौकटपिनबा सेरोल पितना वकटखिबने हाउजिक वेटरिनरी एंड एनिमल हस्बेंडरी डिपार्टमेंट की डायरेक्टर इंचार्ज ओइना थौ पुहलिबा ऑफिसर असी जाउना डिपार्टमेंट असी की ऑफिशियल तारीख की मदक्ता क्रिमिनल केस अमा इम्फाल ईस्ट चीफ जुडिशियल मजिस्ट्रेट के कोर्ट पेंडिंग लेरी आइना डॉक्टर इंद्राना स्टेट अथॉरिटी डिप्रेशन की रिप्रेजेंटेशन अदुता पल्ले DV मसाना थोकपा ऑर्डर बु मसामुना अमुक वायोलेट तौरिबा थोंग असि यंगसिनबिदुना मरा लेबसिंग की मथक्ता अकनबा एक्शन लौबिनना क्रिमिनल केस भयोक्नरिबा वेटरिनरी एंड एनिमल हस्बेंडरी डिपार्टमेंट के डायरेक्टर इंचार्ज अमदि अथै ऑफिशियल तरुक सस्पेंड तौबियु हाइबा वाफम डॉक्टर इंद्राना चीफ मिनिस्टर द चलिबा अगस्त 5 पिसन की कंप्लेंट अदुदा मयक सिंगना पल्ले चीफ मिनिस्टर बिरेन गोविंदास इम्फाल दा हलखरे गोविंदास द करी रिवार्ड पीगदगी हाइबदुदि वांग ओइरे मतम खरा दिल्ली द लेरुबा मणिपुर के चीफ मिनिस्टर नोंथोंबम बिरेन अबदि गोविंदास कोंथौक जमगासी इम्फाल दा हलखरे गोविंदास की दमकता बीजेपी नेशनल लीडर्स ने करी रिवार्ड पिरकदगी हाइबदुदि वांग अम ओइरे मतम चाना मणिपुर प्रदेश कांग्रेस कमिटी MPCC की थवाई किया पुदन ताम तरुखक म्यूट ओइबगी दमकता MPCC की प्रेसिडेंट ओइना थबक तौदुन लाकेबा गोविंदास कोंथौक जमने माना लुचिंगदुना कांग्रेस की MLA खराग लोइना BJP दा यावरगनि ngangdadu lakibani ngasidi madu thabak to onthokpa miyam uragle khangawdana गोविंदास कोंथौक जम ऑल इंडिया कांग्रेस कमिटी AICC के प्रेसिडेंट सोनिया गांधी दा MPCC के प्रेसिडेंट फमदगी रिजन तौरे हाइना ममंग थागी कुंदा चेरोल पिसिन खिबने मखातना करी फिरिप लौरकदगी हाबिगे मतंग द मियाम नंगाइना खिबने तंजादु द ममंग थागी कुनिपन द कांग्रेस की प्राइमरी मेंबरशिप तगी सुतोक चरे हाइना चेरोल पिसिन बगल लोइना मणिपुर लेजिस्लेटिव असेंबली दसु MLA दगी रिजाइन तौरे हाइना चेरोल पिसिन खिबने
Govindas Konthokjamna MLA dagi resign tawbagi serol odu speaker na ayaba pibaga loinana mahaki mihut oiriba Bishnupur Kendra asigi sit hangle aina official notice ama thokibane. Masiga heroina Govindas Konthokjam mamang thagi kontrata Delhi gidaba impal thadokibane. Mathangi namita BJP national leaders in kausilakpadagi CM Biren amadi BJP Manipur Pradesh ki President S Sarda Devi Delhi gidamak impal thadokibane. Mathangi namit asigi amada Delhi de leba BJP head office da Govindas Konthokjamna BJP yarukpadagi taramna jarukpagi taram okpa tharum pang thokibane. Govindas Konthokjambo BJP national leaders in thagat wafam thamke. CM Biren S Sarda Devi nasu thagat pa nungai pa phangdokibane. Lakadorba kum seng lesing ani kunithoi ki general election da BJP na absolute majority panglagani habiki thasaba thamnakibane. Nabit adudagi tha asigi manga foba CM Biren S Sarda Devi amadi Govindas Konthokjam Delhi da lairakibane. S Sarda natna CM Biren amadi Govindas Konthokjam ngasi Delhi dagi impal da halakibane. CM Biren da Prime Minister Narendra Modi amadi Union Minister ke unake. Govindas Konthokjam su tongan pulusing ba kya su unaduna lakibane. Hawjik lakliba wafam de makwena Delhi da leiring da kari wafam khanakibage national leaders sing da kari Lovi tawna kibagi abisi sapchana khangba ngamdre tawbadadi miyamda haidokpa yadribu wafum kharadi soidana leramgani thajanare. Party ambagi president pham thadoklaga party teki tolaga MLA dagi surijan tawraga BJP yawrakiba Govindas da BJP national leaders in the kari award pirakadagi aiba wafam base miyamna khora khaurang nangainare. Miyamgi matam naksilakpa mikhalgi code of conduct lakpa paraka minister werabaso tha ama ani gi oibadi Govindas na yagani thajade adobo kari lakadagi aibadu haibana batare. Maka tarakpa atopa pau amadana primary oza launanabagi aiba sangyeng tha asigi taramari da pangthoklagane. Manipur lengaki Directorate of Education as na contract basis da primary oza samakul launanaba aiba sangyeng asi sahi asigi July gi taragama panda pangthokani haina toramba ado COVID-19 ki pandemic asina maram oidana August ki taramari da oina pangtholagani haina Education as ki Director L Nandakumar na thadorkpa jero lamana phangdorakle. Nangna pangthok doriba aiba sanging asigi center amadi matamna jingba sing candidate singda makata na khangalakani aina cherola sina makata na phangdorakle. Arui content sing asigi mar oiba pau khara asiba pau damjariba mariba local news YouTube channel amadi Facebook page asadagi iyang biri bopun ma pothaga sari channel asina tomda khanarabadi subscribe to video sina subscribe to biram loina like and share to busuka wega dop thambakpo amuka na thaga sari.